Hello guys, hello ma'am. Ngasigi blog sidi koigi yum gi haitar yum nongna sabani ko adugi kano ni video ni haitar sina koigi mamang oi deba koigi nam mamang gi duna koi dara oi goi do sina baba gi yum lera line down ni somna kan lai sina ko somna kan sina thongnau lere ko sini yum nongna saba haitar adugi sum blog mate kama tagat jarakpani ado sina aikoigi maning oidoini ko maning gi gate ni sina mamanglong gi ai nungmai tanja sawam da hapsan jarke nangna loin sema ngatani hana sumaina ormanate pajana koigi yumsi nangna sanga wai kadra sigi phibam sida tarakpani hana gi do pura loi tugai grebo ko design matem happy sida lera sina maning omne ka khala ka toine buko sina ko line down ni mamang hek lai sina ko adagi sida lera maning omne ka khala ga sina ko gi decoration macha ma ko design macha ma ka khat pirani sida lera ojik podi kaba dum kai photo nung thammi ko chiju kai semak khidoini sida lera ko sida na ojiki maning omne ka khala padoini ko sida lera ka khalaga view ji sumai lera ka doine poche anu sida na ko kitchen lera ko kitchen lera asigi sin living room moidoni mamang sin sinamo ko ki sumai ne indoor pambi kana rubber pambi ne piece lili ne sum caption jarakpani sida lera view si sumai na oe sina koi mami siga koi machau hai tare mamagi machini pokmin machini moji tv ngi bjane tv yang besina masina koi bedroom oi done room si suman leisure sabadi dum pralo shale do koi ki furniture item khara di wali koi ki interior designing kitang di wali ko sina kitchen gi dumaini he hapaduni thongnau ko kitchen gi view duni sida laijina ko sibok tang oire kano se koi sab loi bagi. Thank you guys, subscribe tokshin biramo, bye bye.